ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯍꯥꯟꯅ ꯌꯥꯎꯕꯤꯗꯕꯁꯨ ꯑꯃꯨꯛꯇꯪ ꯖꯣꯏꯟ ꯇꯧꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯁꯦꯝꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡꯁꯤ ꯑꯗꯨꯝ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯟꯅꯕꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨ Lagi sana nampaknya saya kada udah kambiro. Lai chalo. Hai. Hai. Chalo. Ah. Suka po. Dari. Này. Hai. Cua nó lùi ra đâu mà chị? 폰 내비 손다 탐비고 거. 폰 내비 탐. 아. 내가 뭐 무슨 뭐. 아, 땅 이게 뭐냐 하면 이제. 나보다 신. Kakak piro. Masa tu loiles. Adum sambang biaya deh. Lau. Eh. 폰 레디 치도 블록 탐비를 거. 모바일 데. 야, 너희 강남 나거든. kakapiro. Nupi mai bên sửa ăn cái đâu có tổ này. Cái cái phần tà. Cái 90 mới làm. Mỗi mà thằng để làm cái tổ vậy. Thằng để làm cái.
ꯑꯩꯈꯣꯏ ꯏꯅꯥꯛ ꯀꯟꯕ ꯂꯨꯞ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯍꯥꯁꯤꯡꯅ ꯑꯃ ꯁꯦꯝꯒꯠꯄ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯗꯣ ꯃꯣꯏꯗ ꯀꯥꯈꯠꯂꯣ 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 그러니까 과연 명령을 드리는데 앞에 가서 내가 미끄러져 가는 것도 모바일이 손도 탐비라 먹고 와 비지라 아 아이디어 하이 하이 타벌 남 쫑기버 거기 헤로든 시나 거기 마이크폰 와 양 만기도 상고 먹는다 라이크 먹어 폰 하나 먹어 이제 이 비행기 비싸게 하려고 멤버 खुदिंमक ꯍꯥꯏꯗꯤ ꯍꯥꯟꯅ ꯌꯥꯎꯕꯤꯗꯕꯁꯨ ꯑꯃꯨꯛꯇꯪ ꯖꯣꯏꯟ ꯇꯧꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯁꯦꯝꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡꯁꯤ ꯑꯗꯨꯝ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯟꯅꯕꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨꯗꯨꯅ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯄꯨꯟꯃꯤꯟꯅꯔꯒ ꯅꯨꯃꯤꯗꯥꯡꯁꯤ ꯉꯥꯛ ꯄꯨꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯐꯟꯗꯤꯡꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯤꯁꯨ ꯄꯩꯁꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯄꯥꯏꯅꯗꯕꯅꯤ나 ꯐꯟꯗꯤꯡꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯃꯤꯇꯤꯗꯨ ꯃꯃꯥꯡꯗ ꯐꯝꯕ ꯃꯤꯐꯝ ꯑꯃꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯈꯟꯅꯖꯕꯅꯤ ꯑꯗꯩꯗ ꯃꯤꯊꯣꯛꯁꯦ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯊꯣꯛꯁꯦ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯛꯑꯒ ꯅꯨꯃꯤꯗꯥꯡꯁꯤ ꯉꯥꯛꯇꯪ ꯄꯨꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯃꯌꯥꯁꯨ ꯅꯛꯁꯜꯂꯛꯑꯦ ꯑꯗꯨꯏꯗꯨꯗ ꯏꯂꯦꯛꯁꯟ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯨꯌꯥꯝꯕ ꯃꯤꯊꯠꯁꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯤ ꯀꯧꯕ ꯃꯇꯝꯗ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯐꯟꯗꯤꯡꯒꯤ ꯀꯩꯅꯣ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯐꯝꯁꯤꯡꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯁꯤ ꯑꯃꯨꯛꯇꯪ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯑꯆꯤꯟ मतम खरदगी मतम फिक्स अमतंग कनो तौर यामना कुइना पुनदबीदा मिनिट 5-10 ओरसो अमतंग पुनमिननबगी तंजादो अमतंग मयामदा अमतंग लौमिनजेना आई इना की ओइबा कनोसिंग महो छिनजरकान अइना मयामदा खुरुमदना अइना निसिंगजरे अखोई सिदा अखोई कमिटी सिदादी लीडर हाइबा अमा लेत्रे इसा इसा एक अंगांग ओइगेरा अमा ओइगेरा सिदा यावरिबा एक कमिटी दी कुन खुदिंग अखोई खुदिंग लीडर ngakतनी अदुना अखोई मांग्रबा मतम सांगना मांग्रबा अखोई लाइनिंगसि अमतंग हंजनबा होनबा मतमदा मणिपुर मियामगी दा अखोइना अखोई लेकाइगिसु अमतंग थौदांग ओइना अखोई हौगलैबा अखोई नहारोल अमदी अहन लमन सिजरबा अहन लमन सिंसिना अमतंग बी मतिंग थोंग होनबी अमतंग थवाय याव अमतंग होनरा कांगदा अमतंग हिंगनमिननबगी वाखलोंदा अमतंग तौमिनजेना मयामदा आई अदुगी वाखलोंदु शेयर तौगे Nasi gue ni mata mana? Kita ni proses teret makai di lepas ni pan. Masih Aduh ni timing ama aduh motor ni hanya. masih gidi kena terus lah. Nasi kita udah di matang gitu intang sah. ngasi tong tergo di matang di program kumaisin horen numidangse yamna aikoigi tasengna atopagi keno nataba yamna serious oiba keno mani khallaga no panogi sidi akoi adi matam sana bu thona ba akoi keno tawro haba ai yamna thengdara kanda mayam ama community hall na tra punbam du da ngai ba mi sing ji delay taw haba aduna pung tare harasu taret ki meeting ho sa ga di taret ki mamang da yogi da kanda pung taret meeting ho se sab sana horen ji pung
나한테 하이거든. Sanamai Ivana Yafareko, you will Pakanga, cannot tell you the Pakanga, only I for Haivata, Ategi, I think Mutunda, I did Manipugi, Kenosana, and I found it for Havama, I do Kaziri, Managagi. Udah upakang mana? Kang Laipana? Kali Manila kaya? चलो Name. Bây giờ cái Hôm nay đi nào, cái đó đi Ajit đi nào, ai video này mi vậy? Ajit đi nào, Ajit đi. Lori lang mina beri nang kaya sampai nang lori tu kok. À, để thấy nuôi tổng mình đã có meeting đâu. Photo cáp tôi cắm nào đó. Nang photo cáp thì cáp rồi, cáp rồi. Ai ai 합친 비례게. photo cáp rồi. Cáp đi không? Ai cáp rồi. Cái này dùng năng lấy rồi. Cái cáp đi nào. Cho. Cái là đút lấy cái nào? Lại đi đi. Dạ. Dustbin. Sabi cái gì cần sẽ vào gần đầu đi. 아마 이건 잘 오더라. 시주플라 합선 넘시 합선 돼. Mày mi cái răng ăn sao rồi kìa? Một thân da. Mà khác thường là hai em này. Đấy còn đi. 고신도 dustbin 실내 dustbin. Dustbin apa? 뭐를 싸게 하라고 자.
Belum dulu. Ngaku. Oh, far. Kay hari kay di. Kay make sinta. Oh, meeting itu kay mo response kay lag tri. Yang jay hore ngale ga ay abu tor ko.